Manipur gi CM aduga deputy CM noina gari khra bus amada mi mangadra tong halaga escort hapraga security tight oina kangpok pilan thok halaga senapati lan thok halaga Manipur si peace poraka daure ekhoi praja gi damakta afaba tawe haina utlibudo su utpiranu kari gi damakta ngasi phawba 100 days helaba phawbada mokda victim family singna kapribudo kari gi ude Deputy CM na nupi ama oiraga maduda nupi singdugi awaba karigi khangde karigi damakda no ngasi phawba karigi no mi hatpa singdo ama phawba phadabdo mi hatpa singdo moina tawbagum na makak kakraga mokda thamse haiba nate moigi phangpham thokpa chairak piraga jail da thachinba asi phawba su tawdraga kari election nakpagi noina praja mayamgi Meet the Utjaisin Budo Sugya Yajaningde Supam Pamjade Apava Mata Shabirunu. Hello friends, followers, I bunungshi biduna matam kuding I give video yang biriba I bu support tau biriba ichini now mayam gi mafamda I gi nungai budo I han na phongthok jari aduga ichini now mayam ngasidi aina social media page si karigi damakta hangkhibno aduga karam haina aina kuki singi mathakta wangang ba haukhibno haibagi matangda ai ichini naw mayam gi mafamda khajitang share tawjage hujiksu mayam nai gi video si loiba phauta bio haibase ai han na mayam da request tawjari ichini naw mayam aina social media page hangbasi ai Facebook da paisa ta lage haina khallaga hangkhibusu nate aduga ai kuki singbu chaige haina khallaga hangkhibusu nate aina social media page hangkhibasidi aigi nongma gi khongchatdo asi ai memory oina laihawna naba hayeng wai sikhraba matungdasu mayamna uraga ningsingna naba haina khallaga ai hangkhibni ko aduga karam haina aina kuki singi mathakta wangang ba hobra karam haina yal haumi chininaw si ponni ngai girom duda aina topic to change tawbra haina haibada wakhan sokpa mayam ama thengnaba maru oina trong laubida angangani bomb blast tawraga mama na kollaga tomjabdo mikup ama gi manungda tamthi na hatpa asigumba mayam urakpa aduga ekhoi gi leader singna Chumna wayan tawdabida side amaromda loina kuki khoigi mikchang khibagumna ekhoi manipurial haumi se mayam ama warakpa asigumba ekhoi manipur gi chumdaba pichar tawba chumdaba wayan chumdaba mayam si urakpa matamda ai wakhan pen mandabagi mathang ai kuki singbu chaiba haurakhiba ekhoi gi leader singbu ngangba haurakba si ai asumaina haurakkhibani adubu ichini naw mayam na support tawpibagi damakta yam nungaijai hujiksu ekhoi matam da thengna se matam gi apha phata asum support tawna se hebisi ai ichini naw mayam gi mafamda haijaningbani